ꯃꯁꯥꯒꯤ ꯀꯥꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯦ꯫ ꯁꯅꯥꯊꯣꯏꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯗꯤ ꯏꯆꯟꯗꯣ ꯇꯨꯝꯊꯈ꯭ꯔꯦꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯤꯛ ꯀꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯁꯅꯥꯊꯣꯏ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯁꯅꯥꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯆꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ꯫ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯃꯇꯧꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯒꯦ? ꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯅꯥꯊꯣꯏꯒꯤ ꯈꯨꯠ ꯂꯥꯝꯗꯨꯅ ꯏꯆꯟ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ? ꯑꯩ ꯁꯤꯒꯗꯕ ꯃꯥꯜꯂꯦ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯆꯥꯛꯄꯒꯤ ꯇꯦꯡꯊꯥꯈꯣꯜ, ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯃꯄꯥꯎ ꯄꯨꯝꯕ ꯂꯤꯔꯒꯤ ꯃꯇꯥꯒꯨꯝ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡꯅꯤ꯫ ꯀꯞꯅ ꯀꯞꯅ ꯍꯪꯂꯛꯏ ꯁꯅꯥꯊꯣꯏꯕꯨꯁꯨ ꯌꯦꯡꯗꯨꯅ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯟꯕ꯭ꯔꯥ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ, ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯕꯤ ꯏꯃꯥꯟꯅꯕꯤ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯑꯁꯤ ꯌꯧꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯀꯅꯤ ꯄꯨꯟꯁꯤꯗ ꯈꯟꯈꯤꯗꯕꯅꯤ꯫ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯈꯟꯅꯔꯕꯁꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯤ ꯇꯧꯔꯛꯀꯅꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯜꯂꯝꯃꯤ ꯁꯅꯥꯊꯣꯏ꯫ ꯃꯥꯅ ꯑꯩꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯁꯅꯥꯊꯣꯏ ꯑꯁꯤꯒꯨꯝꯕ ꯇꯧꯊꯣꯛꯇꯅ ꯇꯧꯔꯛꯄ ꯃꯇꯧꯁꯤꯗ꯫ ꯑꯉꯥꯎꯕꯤ ꯀꯨꯝꯈ꯭ꯔꯦ ꯏꯆꯟꯗꯣ ꯀꯞꯅ ꯀꯞꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯗꯥꯏꯔꯤꯗꯣ ꯄꯨꯊꯣꯔꯛꯏ꯫ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯨꯞꯆꯤꯟꯗꯨꯅ ꯌꯦꯞꯂꯝꯕ ꯆꯦ ꯃꯊꯨꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥꯊꯣꯏꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ꯫ ꯆꯍꯤꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯍꯧꯔꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯋꯥꯠꯇ ꯄꯥꯗꯕ ꯃꯍꯥꯛꯅꯤ꯫ ꯃꯥꯁꯨ ꯃꯤ ꯄꯨꯜꯂꯝꯕ ꯌꯥꯏ, ꯑꯩꯁꯨ ꯄꯨꯜꯂꯦ꯫ ꯋꯥꯍꯩ ꯑꯃꯅꯤꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅꯕ ꯌꯥꯏ ꯈꯟꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯂꯥꯜꯂꯦ꯫ ꯃꯤꯅ ꯑꯗꯨꯛ ꯌꯧꯅ ꯍꯩꯅꯗꯕ ꯎꯠꯂꯛꯂꯁꯨ ꯑꯩꯅ ꯅꯤꯡꯕꯗꯨ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯜ ꯇꯧꯁꯤꯜꯂꯨꯔꯦ꯫ ꯅꯪ ꯂꯥꯟꯗꯦ꯫ ꯏꯃꯥꯟꯅꯕꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒꯤ ꯇꯦꯛꯆꯥꯛ ꯃꯥꯁꯨ ꯐꯪꯂꯛꯈꯤꯅꯤ꯫ ꯏꯆꯟꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯁꯅꯥꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯏꯆꯟ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯛꯏ꯫ ꯌꯥꯗꯦ, ꯐꯪꯗꯕ ꯑꯣꯏꯁꯅꯨ, ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯊꯨꯞꯄ ꯆꯦꯗꯣ ꯍꯥꯡꯗꯣꯛꯂꯒ ꯁꯅꯥꯊꯣꯏꯗ ꯌꯦꯡꯍꯜꯂꯛꯏ꯫ ꯎꯔꯦ ꯅꯨꯡꯁꯤꯅ ꯏꯆꯟꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯤꯔꯛꯈꯤꯕ ꯋꯤꯁ ꯑꯗꯨꯅꯤ꯫ Happy birthday in advance. I would not be live with you to celebrate your special day, but near or far, I will always be with you, my dear. Masi urubada Sanathoi wakhal khanglaklai. Ngasa ayuk ichanna diary puthoktuna karigumba ama yengkhibagumsu tawkhibado. Asuk nungsinana tinarambagi mami taraga karigi ngasigi matawsi ulaklibano khanbada Sanathoi summamle aduna hairi. Nungsigi number do aingonda piyu. Ai maga wari sanage. Nangi na tawsi nungaite yengba ngamde. Saharunuda Sanathoi kaishu kanaroi. Ngasina ahanba natte asum tawkhiba. Tariba mapi taihthoktuna khumakpani. Nungsibu thamoy yawna warobagi mami lotpa yada ichangi maithongda tari. Mamon noknaba hotnarabasu mamittagi pi sinthabadi leptre. Sanathoyna nungaitaba khonphamda hangi. Ahanba phone pairakhiba nupido masak khangbra? Khangi. Khangnei. Aidi phagi tawraklibasu khankibani. Moina adumna tawrakkani sumtha thajarude. Ngasai mayamna hainakibaduda achumba yam yawi. Nungsina yabagi misaktuna madu tawraklibani aingonda. Mana adum tawganu noina adumna ngangba yabra. Sumaina hairamba thokladi tawraklamdabasu yabni. Mana aibu ikai khumnade. Maduna maga nakdaba mina aibu ikai khumnana lawdabani lawhandabani. Ahanbada aina text thabada halakkiba misakto phone pairakhiba misaktuni. Kamaina khangliba nangde?
इचनगी माइथोंदा तांग ममिनो खजिक लोइनरई पेंद्रब खजाइदुगी लेटिंगसु हापी सनाथोगी पाखमसु पीरी माबु अइना करी खगलोइदोइनो अदुबो अइगी माइकैदगी मी अमतन माबु इकाय खुमदन लौहंदबा खक्तौरोय माबु थीना हाइरकपा लूना तिनजबी इमानबी फावबा कौनखिदबनी महक थक्की कोनना कौनखिबनी मानदी मदु खंखिब्रा खंगदबनी अइना खंगंदे मानि वाइखिरोइना अइगी वाखलदो याम तोइना खनबा मलै सनाथोय अइना वारबसु अइगी नक्ना चानबा मीददी ngamliba makai awaba pidaba masina aiba awaba oyanjabani ngasisu ai mangonda wa kanna nganglamba yabani mabu nushibagi ngangdabani kapli atuma ngachindagi pindaba nushi wa hai kaya su thorakli nushi mabu thamoy yawna warau khrabra ngasigu mamang thoktaso thodok ama thokre mahaki maram ki damak aibu hunduna ikaiba piramba misak amaki damak akhoi chatsi haina kiba thabak tokthoklaga aigi damak kaisu khanda chatkiba ngamkibani madu phana oiduna manasu aibu nushi biramgani aina su mabu nungsi thamoi masak khangna tinakibani haujiksu ai mabu sawba ngamde ngamsu ngamloi suplona tinaraga karisu nattaba thodok macha amagi damak punsi chupa mari tanakiba pamde tatsu taloi kalakpadi pokchei sanathoi mana nungshi mabu मागा लेमिन नजरबसो इचनगा मखोय अनि असुक चेसन लोइना तिना जिबनी इचन सु मनाक त सनाथोय लेरि हाइना पेइनबा पुंबा वाकत पलेत्रि in the end there is two strangers who knows everything about each other masita hanba ina su pam pam kidabani adudi mana ngasai thina nganglakpaduda khumbasu yabani khar su khangan dawni kaino tumini laisinbaduna nangtani wadoribase इचना सनाथोई खुत्तो अमुकसु लामदुना पाइरगा चुम्मी अदुबु सनाथोई अइगी वाहै अमना नुंसीना लोइना तिनरिबा मरि तत्कदबगी सरो तुमिन लेसिनबना फै अइगी तुमिन लेबा अमना मरि अमबो कनगदबा लेरबदी तुमिन लेसिनबना फत्तबरा be silent if your words can destroy a friendship and be silent if your silence can save bonds aigi imana suttattana takpi ogi makha thabadani patpa migi makha thabadi pattabani adu erso nang aranba tahore tahusano madu ai kai shu thoina khanjinde adu khanthaba thaktuda karigi aina kumlugani adu bu manu ngai khiroi haiba simatangdi punsigi khalakadaba manre khandrasano तुमिन मकोक नोंथकी वा मचेत अमता nganglakidre minute mari manga muk leiraga yam thasadan hairei da khaba bo yam ningsingi sanathoi khangba ngamlakle ijan mana aso wana khangba ngamda kaplibase khaba amadi nongdai remba anigi maram kisuni nongdai remba mahaki wahai amana mabusu hina wahallabani khaba gi mama ibema piyai nuga unna kibasu kuidri थौदोक मथंग मथंग थोलकपा असिना नुंगपाल अनि मक्ता नुपी मचा असिबो चिंगना चिंखाइनरकपनी काइगदबगी मई चतुन लैरिबा मैथक थमलिबा चफु मदा नुंगसिगी मतौना अगनम पोषक अमना थमजलकपगा चमानखिबनी माइकै अहुमदगी हुमजिलकपा नोंलै नुंगसिना येशिलकपदा खांगजिनदुना लैबा ngamdabana kaptuna पाउदमलबनी खाबगे चनगा खंगनरमी नुंगसिनरमी हाइबा मशीतनी खंगलिबा मदौ करमना काइनखिबा लापनखिबनो हाइबा असिमदी सनाथोइन हंगलबसो हाइरोक्ता लिथोक्ता लाखि मतंग जारिङेदा सनाथोइ खंगनिंबदो हंगलि इचन दा खाबगा नंगा मदौ करमना काइनखिबनो आइंगोंदसु खंगलो लिथोक्लगे खल्लब्रा पोबा थांबा वारबा असुमा फुंजिनदुना लैबदा थमोय चाकपा वारिदो कनादसु लिथोक्ता फुंजिलगा थमजरिबा वारी अदो चिंथोक्तुना सनाथोय मंगोंदा खंगन्नबा लिरक्कदौरे कनादसु लिथोक्लरोय खनख्रबा इकायबा नंगहौरबा पुंसिगी तांकक अमनि अदुबो मसिदगी हेनि इकायबा
ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯁꯤꯕꯨ ꯇꯝꯊꯣꯛꯄ ꯂꯩꯊꯣꯛꯄ ꯉꯝꯍꯟꯒꯗꯧꯔꯦ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯇꯨꯕꯨ ꯏꯆꯟꯅ ꯁꯅꯥꯊꯣꯏꯗ ꯂꯤꯔꯛꯏ 7 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯔꯣꯁ ꯗꯦ ꯀꯦꯟꯇꯤꯟ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯈꯨꯠꯁꯦꯝꯒꯤ ꯔꯦꯗ ꯔꯣꯁ ꯕꯨꯀꯦ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯑꯃ ꯈꯥꯕꯅ ꯏꯆꯟꯗ ꯄꯤꯔꯛꯏ ꯍꯦꯄꯤ ꯔꯣꯁ ꯗꯦ ꯃꯥꯏ ꯗꯤꯌꯔ ꯊꯦꯡꯛ ꯌꯨ ꯄꯤꯔꯛꯂꯤꯕ ꯔꯣꯁ ꯕꯨꯀꯦꯗꯣ ꯇꯞꯅ ꯄꯥꯝꯖꯗꯨꯅ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯩ ꯑꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ ꯏꯆꯟꯒꯤ ꯍꯔꯥꯎꯕ ꯃꯇꯧ ꯌꯦꯡꯖꯔꯤꯕ ꯈꯥꯕꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯂꯩꯌꯣ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯤ ꯏꯆꯟꯁꯨ ꯇꯜꯂꯤ ꯀꯥꯞꯀꯅꯨ ꯍꯥꯏꯔꯨꯗꯦ ꯈꯥꯕꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯕꯗ ꯏꯆꯟꯅ ꯃꯣꯕꯥꯏꯜꯗꯨ ꯂꯥꯝꯗꯨꯅ ꯀꯗꯥꯏ ꯐꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯁ ꯑꯩꯅ ꯀꯥꯞꯄꯗꯕꯨ ꯐꯖꯗꯦ ꯍꯧꯅꯕ꯭ꯔꯣ ꯂꯣꯏ ꯐꯖꯕꯅꯤ ꯅꯪ ꯗꯤꯌꯔꯅꯤ ꯀꯩꯗꯧꯔꯒꯦ ꯐꯖꯩ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯍꯩꯕ ꯑꯃ ꯂꯩꯖꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯏꯗꯨꯅ ꯐꯣꯇꯣꯁꯤꯡꯗꯨ ꯃꯉꯣꯟꯗ ꯁꯦꯌꯔ ꯇꯧꯁꯤꯜꯂꯤ ꯈꯥꯕ ꯏꯆꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯈꯥꯕꯅ ꯏꯆꯟꯗꯒꯤ ꯕꯦꯠꯁ 2 ꯍꯥꯟꯕꯅꯤ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯒꯨꯝꯕꯅꯤ ꯈꯥꯕꯗꯤ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯇꯝꯕ ꯍꯧꯒꯠꯂꯛꯂꯤꯕꯅꯤ ꯕꯨꯀꯦꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯏꯆꯟꯅ ꯈꯥꯕꯕꯨ ꯌꯦꯡꯗꯨꯅ ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯄꯤꯕ ꯉꯝꯗꯦꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯖꯔꯤꯕ ꯀꯅꯥ ꯈꯪꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯄꯥꯗ ꯀꯩꯝ ꯄꯤꯅꯤꯡꯗꯦ ꯈꯜꯂꯝꯂꯕꯁꯨ ꯈꯥꯕꯗꯣ ꯇꯦꯕꯜꯗ ꯈꯨꯅꯤꯡ ꯁꯧꯔꯒ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯑꯉꯥꯡ ꯅꯪꯗꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅ ꯈꯨꯗꯣꯜ ꯄꯤꯔꯛꯄ ꯄꯥꯝꯗꯦ ꯑꯩꯅ ꯄꯤꯕ ꯈꯨꯗꯣꯜꯗꯨꯗ ꯅꯪꯅ ꯍꯔꯥꯎꯅ ꯂꯧꯕꯤꯕ ꯃꯗꯨꯕꯨ ꯎꯔꯒ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯤꯕꯅꯤ ꯑꯩꯅ ꯈꯨꯗꯣꯜ ꯑꯃ ꯄꯤꯔꯕꯗꯤ ꯅꯪꯁꯨ ꯄꯤꯗꯕ ꯌꯥꯗꯦꯅ ꯑꯩꯅ ꯄꯤꯕꯗꯨꯗꯩ ꯇꯥꯗ ꯃꯃꯜ ꯃꯥꯟꯅꯕ ꯑꯃ ꯄꯤꯁꯤꯜꯂꯛꯂꯗꯤ ꯑꯩꯒꯤ ꯈꯨꯗꯣꯜꯗꯣ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ꯭ꯔꯣ ꯊꯥꯏꯅꯉꯩꯒꯤ ꯄꯣꯠ ꯑꯃꯒ ꯑꯣꯟꯅꯕꯗꯨ ꯇꯥꯔꯅꯤ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯄꯥ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯈꯖꯥꯏ ꯇꯞꯅ ꯁꯤꯛꯏ ꯈꯥꯕꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯗꯨꯅ ꯅꯨꯡꯁꯤꯔꯥꯁꯤ ꯇꯤꯟꯅꯕꯩ ꯈꯪꯗꯦ ꯑꯗꯨꯏꯔꯥ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯍꯟꯕꯩ ꯋꯥꯅꯤꯗ ꯅꯨꯡꯁꯤꯍꯟꯒꯦ ꯍꯥꯏꯗꯨꯅꯕꯨ ꯅꯝꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯀꯣꯏꯔꯤꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯪꯁꯦ ꯉꯥꯎꯔ ꯆꯠꯍꯟꯗꯣꯏꯅꯤ ꯑꯩꯅ ꯉꯥꯎꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯒꯦꯁꯤꯔꯣ ꯌꯥꯝ ꯂꯩꯖꯗꯥꯏ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯅꯇꯨꯡ ꯀꯣꯏꯅ ꯏꯟꯅꯖꯕ ꯍꯟꯗꯛꯇꯤ ꯈꯥꯕꯗꯣ ꯆꯨꯝꯅ ꯐꯝꯃꯒ ꯑꯩꯅ ꯉꯥꯎꯍꯟꯗꯣꯏꯁꯦ ꯑꯇꯣꯞꯄ ꯌꯦꯡꯅꯕ ꯅꯠꯇꯤꯌꯦ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ ꯍꯥꯏꯕꯒꯤꯅꯦ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯂꯗꯅ ꯗꯠ ꯍꯣ ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯦ ꯏꯕꯨꯡꯉꯣ ꯃꯤ ꯑꯇꯣꯞꯄꯗ ꯌꯦꯡꯍꯜꯂꯣꯏ ꯍꯦꯛ ꯌꯦꯡꯂꯝꯂꯕ ꯗꯞ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯏꯆꯟꯒꯤ ꯃꯇꯧꯗ ꯈꯥꯕꯁꯨ ꯌꯦꯡꯂꯝꯂꯗꯤ ꯀꯩꯗꯧꯗꯣꯏꯕ ꯅꯃꯤꯠ ꯀꯣꯊꯣꯛꯀꯗꯣꯏꯕ ꯉꯝꯒꯗ꯭ꯔꯥꯅꯦ ꯉꯝꯅꯤ ꯇꯨ ꯎꯔꯦꯗꯅ ꯈꯨꯗꯣꯝꯕꯤꯁꯦ ꯏꯆꯟꯒꯤ ꯈꯨꯖꯤꯟ ꯁꯥꯡꯅ ꯈꯥꯛꯂꯤꯕ ꯈꯨꯗꯣꯝꯕꯤꯗꯣ ꯊꯥꯡꯒꯠꯂꯒ ꯎꯠꯂꯛꯏ ꯈꯥꯕꯁꯨ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯁꯤꯅ ꯅꯃꯤꯠꯇꯨꯗ ꯊꯤꯡꯖꯤꯜꯂꯒꯅꯦ ꯀꯣꯔꯣꯛ ꯑꯣꯠꯈꯥꯏꯔꯒ ꯀꯣꯊꯣꯛꯇꯣꯏꯕ ꯉꯝꯃꯣꯏ ꯈꯟꯖꯅꯨ ꯑꯩꯗꯤ ꯀꯣꯠꯀꯗꯕꯅꯤ ꯈꯥꯕ ꯅꯣꯛꯏ ꯇꯦꯕꯜꯗ ꯃꯔꯥꯏꯕꯛ ꯊꯝꯂꯒ ꯏꯆꯟꯁꯨ ꯗꯞ ꯇꯧꯔꯤ ꯈꯨꯗꯣꯝꯕꯤꯗꯨ ꯌꯥꯎꯅ ꯁꯣꯔ ꯐꯨ ꯀꯥꯝꯃꯤ ꯅꯣꯛꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯅꯨꯄꯥ ꯈꯛꯇꯅ ꯈꯝꯕꯟꯕꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯨꯄꯤꯅꯁꯨ ꯕꯥꯔꯤꯗ ꯈꯝꯕꯟꯕ ꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯈꯝꯕꯟꯕ ꯑꯗꯨꯗꯩ ꯇꯥꯗꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯈꯝꯕꯟꯒꯅꯤ ꯈꯥꯕꯁꯨ ꯃꯀꯣꯛ ꯍꯥꯏꯒꯠꯂꯛꯇꯨꯅ ꯏꯔꯥꯡ ꯄꯨꯕ ꯃꯇꯧꯗ ꯑꯩꯕꯨ ꯅꯪꯅ ꯈꯝꯕꯟꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯝꯕꯟꯕꯤꯒꯅꯤ ꯈꯝꯕꯤꯔꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯌꯥꯝ ꯈꯝꯕꯜꯂꯦ ꯀꯥꯏꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯦꯛꯀꯦ ꯅꯨꯄꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯅꯦꯗꯅ ꯆꯥꯎꯊꯣꯛꯆꯒꯦ ꯃꯈꯣꯏꯅꯤ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯦꯟꯇꯤꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯔꯨꯕꯤꯒ ꯌꯥꯏꯐꯕꯤꯒ ꯐꯝꯂꯤ ꯐꯤ ꯀꯥꯝꯂꯤ ꯇꯔꯨꯕꯤꯗꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤꯗꯤ ꯇꯔꯨꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯇꯔꯨꯕꯤ ꯗꯥꯕ ꯈꯥꯕ ꯅꯠꯇꯕ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯩ ꯑꯃ ꯀꯣꯛ ꯀꯣꯏꯔꯣ ꯀꯩꯗꯧꯒꯦ ꯃꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯔꯤꯁꯦ ꯊꯨꯒꯥꯏꯔꯗꯤ ꯅꯪꯕꯨ ꯄꯥꯞ ꯄꯨꯅꯤꯗ ꯄꯥꯝꯗꯦ ꯗꯥ ꯈꯥꯕ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯊꯨꯒꯥꯏꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯑꯄꯥꯝꯕ ꯐꯥꯔꯒ ꯂꯧꯔꯤꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯄꯥꯝꯕꯗ ꯂꯩꯁꯤꯟꯕ ꯌꯥꯏ ꯀꯩꯅꯣ ꯏꯁꯥꯎ ꯁꯥꯎꯔ ꯉꯥꯡꯂꯛꯄꯁꯤꯗ ꯌꯥꯏꯐꯕꯤꯗꯤ ꯃꯊꯥ ꯁꯥꯔꯦ ꯀꯦꯟꯇꯤꯟꯗꯅ ꯈꯥꯕꯒ ꯏꯆꯟꯒ ꯆꯪꯂꯛꯂꯤꯕꯗꯨ ꯎꯍꯧꯕꯅ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯐꯅ ꯀꯨꯏꯔꯦ ꯉꯥꯏꯔꯛꯂꯤꯕ ꯑꯗꯨꯕꯨ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯤꯗ ꯇꯔꯨꯕꯤꯗꯣ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯏ
Kari wari sanarino asukina. Kara sanaradi thorabaya khangdi. Class yauda kai aina ma senari se khangdeba. Astarubi oiroidaba thabakta arimada matam ya manghalle. Class tum yaurse. Nangsu lairik yam haiba sarakano. Nangon tainaraksani. Nangsu khaloda amta munna. Ichan se khoini khun pulibani. Khun chawbagi lekai khaidokna kibagi tawbani. Hayengwai kai sunu ngai na roiba. Sakmai unadanaba tongan mamafamdagi oiradi phai. Adusu natte. Oini waisana. Pamadi pame nushiradi nusire. Mana ngangle mayamdo tarubina laubidravada yaiphabi mid on khalle. Tanjadu da canteen-dagi makhoina ngasaide thorakpa ngairiba ani du su thorakle. Tarubi maithong maka lamsai yaiphabi di angakpani tarubigi wakhal khanjai. Magi maong matause. Ngakta ngamde tarubi. Onthokna su yamna nushirara boire. Kaisu kaideda. Nupasing so mina koiba nabi mulla lauridude. Thauna lekhreda itaibe ma nangonda yauriba thauna se khoidadi yauzade. Tarubi di khabimna chansinkre yaiphabi su khama nanghaude aduna chanchat tawduna inai tarubina nanghoroi dawna kawi. Dakhaba khumdra sumina kauraklabanina onthori. Tarubi oirambada khaba ichan makhoyani yengne aduga tarubi da pulap yengi. Ichan yi kutta rose bouquet adu supairi ani dugi mangda leplaga tarubina dakhaba haladoira. Hankiroi. Phat khumi khabasu tarubina amo kyam kuina laikini tambangamde kedore kailere. Aigi scholarship thazanbiyo haige tawni. Nangi document suraga hairo. Sura ngasi thazalase. Khabadu ichanbu khazik yinglei aduga tarubida mon silei. Adum thazalage kadai document sing dupiro. OTP lak tholak sindi pau khoroke. Harawi tarubido chingnaba kaisu leita original document sing do khabada sinarei. Khabasu lawba tamak lawi aduga hairei. Noiba class yauraidra. Yauduini. Yaudhoro. Mai le thokpa hawi chansu ani du da chatluki gi hairami. Adudi tarubi yaiphabi aikhoi chatle. Ani du chatminaki tarubi mai thong maka lamna khababu tungdagi yenghawi yaiphabi na laknarei. Tungde ngawba se kamdauge. Nungai? Aigi original document se mai makuna thengkraba. Aigi scholarship mana thasanbidoraba. Mi adugi dia tai su thazillu dia nangkhak tai sunatna. Adoira samana de. Mana roina class yaurisla. Chinglaga pukhi ai phabina tarubido. Makhoi gi nagdagi chathoraklabada ichansu khabade saudori. Masinu pisina nangonda naptoi do tawle. Saruk to ni yengoi sup ai. Aina na faloi. Khangni nangsu sangde ko hayabado. Thazin gi kai. OTP hangmaina ma da wari sana do natra. Harabam yauri. Ichan khangsang saugalakpada khamana themoi kaiboi. Sanareba adukhak hanaga hanga thamdoiniba. Yapirani sakta sinabu thazin bayar. Khabasu marai tawrude. Tarubigi maong khangbana yathora I chan gi wase. Hoi angangam du thazilhan krage. Nangna nungairudaba thabak tawroiba. Masisu tawda yadaba marandi nangna nungai kidaba haibase aingondadi soktoiba. Khangde aidi yaroi dawni ko. Hoiba masidi khaman madu henmalli. Nangsa aingmonda khaman matang lakini dana khangani. No kanu. Khangli bani chanso tarubina khabu pamjai koilum lumduna le acheng matan za yingli. Masimakna khabasu tarubiga unadana ba hodanse. Ichana nungai kidana ba khaktaw khide kaidaw nungda. Tarubi ma so hanba leite. Khabana leitho I thaido I khaglabaso manakta changsinuna napsinba hotnanaba khaklep khide. Matam leiba kibikta khudong chaba yengduna tamareibani. Mi amadabu mi amada yet ki yaw yelaklabadi kochen chelaga khanglabaso karishu kanaba leite. Ichan college satlubagi mayumda halakli linthoi fi sarammi. Kushumda lembagi makok namlamli madu ubada sumangdagi lawi. Wow, khoita chaw punsi se kalak chai ning thogi punsi ni ko. Khara dum torakani hai tare angangcha.
ꯂꯦꯝꯕꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯀꯨꯁꯨꯝꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯜꯂꯛꯂꯕꯗꯤ ꯅꯐꯤ ꯍꯣꯡꯂꯨ ꯅꯪ ꯇꯥꯆꯧꯁꯦ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯇꯦꯟꯅ ꯋꯥ ꯁꯥꯔꯛꯂꯅꯨ ꯋꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯌꯥꯖꯔꯦ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯆꯥꯅꯨꯄꯥ ꯑꯝꯇꯪ ꯌꯥꯎꯕ ꯀꯇꯟꯁꯦ ꯂꯨꯅ ꯇꯧꯔꯤꯅꯤ ꯇꯧꯖꯔꯤꯗꯣ ꯍꯨꯟꯗꯣꯛꯂ ꯊꯝꯂꯝꯃꯗꯤ ꯀꯞꯀꯅꯤ ꯈꯪꯗ꯭ꯔꯤ ꯃꯆꯜ ꯇꯣꯝꯕꯤꯒꯤ ꯋꯥꯁꯤꯗ ꯂꯦꯝꯕꯁꯨ ꯉꯛꯄ ꯁꯥꯁꯤꯟꯅꯔꯒ ꯑꯩꯗꯤ ꯀꯩꯗꯧ ꯍꯨꯟꯗꯣꯛꯇꯣꯏꯕ ꯏꯃꯥꯕꯣ ꯅꯨꯄꯤꯅꯤꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯅꯦꯁꯨ ꯂꯩꯇꯦ ꯍꯣ ꯅꯨꯄꯥꯟ ꯍꯦꯜꯂꯝꯅꯦ ꯍꯧꯖꯤꯛꯀꯥꯟ ꯌꯨꯝ ꯄꯥꯟꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯨꯔꯛꯄ ꯍꯣ ꯑꯗꯨꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯁꯨ ꯏꯆꯜ ꯑꯅꯤꯅ ꯅꯨꯄꯥ ꯊꯤꯔꯛꯄ ꯑꯣꯏꯖꯔꯣ ꯀꯨꯁꯨꯝꯅ ꯂꯦꯝꯕꯒꯤ ꯅꯪꯒꯜꯗ ꯁꯦꯠ ꯊꯥꯏ ꯍꯩ ꯑꯉꯥꯡꯁꯤꯒ ꯋꯥꯆꯣꯏ ꯉꯥꯡꯕ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯕꯨ ꯋꯥꯔꯣ ꯂꯝ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯉꯥꯡꯂꯛꯀꯅꯨ ꯂꯦꯝꯕ ꯅꯣꯛꯏ ꯃꯃꯥꯅ ꯐꯨꯔꯛꯄ ꯃꯐꯝꯗ ꯈꯨꯠ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯒ ꯐꯥꯒꯤ ꯇꯧꯕꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯂꯧꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯁ ꯑꯩꯅ ꯉꯝꯃꯦ ꯐꯨꯍꯜꯂꯦꯗꯅ ꯇꯥꯆꯣ ꯀꯝꯗꯧꯏ ꯈꯨꯕꯥꯛ ꯁꯦꯠ ꯈꯨꯗꯨꯅ ꯃꯅꯤꯡ ꯊꯨꯡꯂꯦ ꯃꯇꯥꯒꯨꯝ ꯆꯪꯈꯤ ꯏꯆꯟꯗꯣ ꯐꯤ ꯁꯥꯔꯤꯕꯤ ꯂꯤꯟꯊꯣꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯗ꯭ꯔꯛꯁꯨ ꯈꯪꯗꯦ ꯃꯥꯅ ꯉꯝꯗ꯭ꯔꯤꯐꯥꯎ ꯉꯝꯂꯒ ꯆꯪꯈꯤ ꯑꯗꯨꯅꯦ ꯕꯦꯝꯃ ꯑꯩꯈꯣꯏ ꯃꯥꯅ ꯄꯪꯕꯗ ꯍꯦꯛꯇ ꯑꯉꯥꯡ ꯃꯆꯥꯅ ꯉꯝꯕꯅꯤ ꯃꯔꯩ ꯌꯦꯠꯅꯕꯁꯦ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯂꯦꯝꯕꯁꯨ ꯀꯨꯁꯨꯝꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯑꯄꯪꯕ ꯑꯗꯨꯝ ꯇꯥꯍꯜꯂꯕꯅꯤ ꯇꯧꯔꯤꯁꯦ ꯏꯆꯟꯁꯨ ꯏꯃꯨꯡꯗ ꯔꯦꯗ ꯔꯣꯁ ꯕꯨꯀꯦ ꯈꯥꯕꯅ ꯄꯤꯔꯛꯈꯤꯕꯗꯣ ꯂꯥꯏꯔꯤꯛꯈꯥꯎ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯃꯗꯨ ꯍꯥꯟꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯐꯝ ꯌꯦꯡꯂꯤ ꯃꯆꯦꯅ ꯁꯣꯛꯂꯣꯏ ꯊꯦꯡꯂꯣꯏꯗꯕ ꯃꯐꯝ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯥꯞꯅꯕ ꯀꯥꯈꯜꯗꯨꯗ ꯊꯝꯐꯝ ꯁꯦꯝꯃꯤ ꯑꯗꯨꯒ ꯕꯨꯀꯦ ꯑꯗꯣ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯍꯥꯏꯖꯩ ꯅꯨꯡꯁꯤꯕ ꯄꯨꯝꯕꯅ ꯌꯣꯝꯂꯕ ꯑꯄꯥꯝꯕ ꯄꯨꯝꯕꯅ ꯂꯩꯇꯦꯡꯂꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯂꯣ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯦꯡꯗꯅ ꯏꯅꯥꯛꯇ ꯂꯩꯕꯤꯌꯨꯀꯣ ꯄꯥꯝꯃꯨꯕ ꯃꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯔꯤꯕꯅꯤ ꯈꯟꯖꯒꯦꯀꯣ ꯌꯥꯇꯥꯔꯣ ꯃꯐꯝꯁꯤꯗ ꯁꯨꯝꯂꯒꯤ ꯅꯤꯡꯉꯣꯜ ꯏꯈꯨꯠꯁꯤꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯩ ꯂꯩꯗꯨꯕꯨ ꯃꯧꯃ ꯃꯤꯅꯣꯛꯁꯨ ꯅꯣꯛꯏ ꯃꯅꯥꯎꯅꯨꯄꯤꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗ ꯂꯤꯟꯊꯣꯏꯅ ꯃꯀꯣꯛꯇ ꯏꯜꯂꯤ ꯀꯔꯤ ꯊꯤꯔꯝꯂꯤꯕ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯑꯁ ꯈꯪꯉꯤꯍꯦ ꯏꯄꯥ ꯄꯥꯈꯠꯅ ꯏꯆꯟꯗ ꯃꯆꯦꯕꯨ ꯌꯦꯡꯂꯛꯏ ꯂꯤꯟꯊꯣꯏꯁꯨ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯤ ꯅꯪꯗꯤ ꯈꯪꯅꯦꯕ ꯆꯔꯥ ꯋꯥꯟꯗꯣꯏꯔꯣ ꯋꯥꯜꯂꯣꯏ ꯑꯗꯨꯗꯤ ꯁꯟꯖꯥꯕꯨꯡꯗ ꯆꯠꯂꯨꯁꯤ ꯂꯥꯛ ꯀꯩꯗꯧꯕꯅꯣ ꯉꯝꯃꯔꯣꯏ ꯂꯤꯟꯊꯣꯏ ꯏꯆꯟꯕꯨ ꯊꯦꯝꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯏꯆꯟꯒꯤ ꯃꯕꯨꯛ ꯄꯦꯟꯅꯕ ꯍꯥꯏꯔꯛꯏ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯍꯜꯂꯛꯄꯗ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯒꯤ ꯑꯃꯨꯕꯒꯤ ꯄꯀꯧꯔꯥꯗꯣ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯄꯤꯖꯒꯦꯕ ꯄꯤꯖꯒꯗ꯭ꯔꯥ ꯆꯩꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯃꯌꯥꯝ ꯆꯥꯕꯗ ꯃꯆꯦꯅ ꯃꯥꯅ ꯄꯥꯝꯕ ꯄꯤꯖꯅꯤ ꯍꯥꯏꯔꯛꯄꯗ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯝꯕꯗꯣ ꯌꯥꯅꯤꯡꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯟꯊꯣꯏꯁꯨ ꯃꯉꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯆꯩꯔꯣꯏꯌꯦ ꯂꯥꯛꯑꯣꯕ ꯗꯥꯉꯥꯟꯕ ꯉꯥꯏꯔꯝꯂꯅꯤꯌꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯇꯥꯆꯧꯒ ꯃꯃꯥꯒꯗ ꯄꯀꯧꯔꯥ ꯆꯥꯕ ꯆꯠꯂꯨꯒꯦ ꯍꯥꯏꯌꯣꯕ ꯏꯁ ꯑꯩꯉꯣꯟ ꯊꯪꯖꯤꯜꯂꯒ ꯅꯨꯄꯥ ꯎꯅꯗꯣꯏꯕ ꯅꯣꯏ ꯑꯅꯤ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯎꯅꯔꯣꯏꯗꯧꯔꯤ ꯍꯣ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕ ꯏꯀꯥꯏ ꯇꯧꯕꯅꯤ ꯂꯩꯀꯥꯏ ꯑꯣꯏꯕꯁꯤꯗ ꯈꯔ ꯂꯩꯔꯗꯤ ꯅꯪ ꯌꯥꯎꯍꯟꯖꯔꯔꯣꯏ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯧꯅꯗꯨꯅ ꯊꯣꯔꯛꯄꯗ ꯀꯨꯁꯨꯝꯅ ꯍꯪꯉꯛꯏ ꯀꯗꯥꯏꯗꯅꯣ ꯃꯔꯥ ꯂꯩꯔꯕꯤꯒꯨꯝ ꯂꯤꯟꯊꯣꯏꯗꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯟꯅ ꯇꯥꯕꯣꯛꯂꯒ ꯃꯆꯦꯕꯨ ꯆꯤꯡꯗꯨꯅ ꯄꯣꯛꯈꯤ ꯍꯣ ꯄꯀꯧꯔꯥ ꯆꯥꯕ ꯍꯪꯈ꯭ꯔ ꯄꯣꯠꯅꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯅꯤꯁꯦ ꯁꯨꯖꯥ ꯀꯥꯍꯜꯂꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯂꯦꯝꯕꯒ ꯀꯨꯁꯨꯝꯒꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯍꯧꯔꯦ ꯑꯅꯤꯗꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯗ ꯌꯧꯔꯛꯂꯦ ꯂꯩꯔꯝꯃꯤ ꯉꯥꯟꯕꯁꯨ ꯂꯦꯞꯇꯨꯅ ꯂꯤꯟꯊꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯆꯩ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯥꯄꯤ ꯃꯀꯥ ꯐꯥꯎꯕ ꯃꯈꯣꯡꯅ ꯀꯥꯎꯏ ꯍꯔꯥꯎꯕꯗ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯏꯆꯟꯅ ꯂꯛꯅꯔꯛꯏ ꯅꯣꯏ ꯑꯅꯤꯗꯤ ꯁꯟꯖꯥꯕꯨꯡꯗ ꯂꯩꯁꯤꯜꯂꯣ ꯁꯟꯊꯤ ꯃꯄꯥꯛ ꯃꯇꯨꯝ ꯃꯇꯨꯝꯁꯦ ꯈꯨꯜꯂꯒꯅꯦ ꯍꯌꯦꯡ ꯋꯥꯏ ꯁꯟꯊꯤ ꯃꯄꯥꯛꯅ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯖꯤꯜꯂꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯠ ꯀꯥꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯁꯟꯊꯤ ꯃꯅꯝ ꯋꯪ ꯍꯨꯝꯖꯤꯜꯂꯛꯄꯗꯨꯗ ꯉꯥꯎꯗꯣꯏꯅꯤꯗ ꯉꯥꯟꯕ ꯈꯪꯗꯦ ꯁꯟ ꯑꯃ ꯂꯩꯔꯒ ꯅꯆꯦꯒ ꯑꯩꯒ ꯁꯟ ꯁꯦꯜꯂꯗ꯭ꯔꯥ ꯎꯅꯔꯝꯗꯥꯏ ꯈꯨꯗꯤꯡ ꯄꯨꯊꯣꯔꯛꯄ ꯁꯟꯁꯨ ꯅꯣꯏꯕ ꯎꯅꯕꯁꯨ ꯐꯪꯕ ꯁꯦꯜꯁꯨ ꯇꯨꯡꯁꯤꯟꯕ ꯁꯤ ꯑꯗꯨꯝ ꯇꯧꯔꯁꯤ ꯂꯤꯟꯊꯣꯏ ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯍꯥꯏꯗꯣꯔꯛꯄꯗ ꯏꯆꯟ ꯁꯨꯒꯠꯂꯤ ꯁꯅꯝ ꯅꯝꯕ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ ꯁꯠ ꯁꯠ ꯁꯥꯔꯛꯑꯣ ꯄꯀꯧꯔꯥ ꯆꯥꯅꯤꯡꯉꯤ
ꯍꯥꯏꯔꯝꯂꯒ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯇꯣꯡꯂꯛꯄ ꯁꯦꯟꯗꯜ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯅꯥꯃꯗ ꯃꯥꯅ ꯐꯝꯂꯒ ꯅꯥꯃꯗ ꯂꯤꯟꯊꯣꯏ ꯐꯝꯍꯜꯂꯤ꯫ ꯏꯆꯝ ꯆꯝꯕꯅ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯁꯥꯎꯅꯨꯀꯣ ꯀꯣꯏꯕ ꯄꯨꯕꯤꯗꯦꯅ ꯊꯕꯛꯅ ꯌꯥꯗꯗꯧꯔꯤꯅꯤ꯫ ꯁꯥꯎꯗꯦ ꯏꯕꯨꯡꯉꯣ, ꯆꯠꯆꯅꯤꯡꯗꯦ꯫ ꯅꯪ ꯎꯕ ꯐꯪꯂꯤꯁꯦ ꯃꯁꯤꯅ ꯄꯦꯟꯖꯔꯦ꯫ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪ ꯀꯣꯏꯔꯤꯁꯦ꯫ ꯀꯥꯎꯕ ꯀꯥꯎꯋꯦ ꯁꯦ꯫ ꯑꯉꯥꯡꯕ ꯔꯣꯁ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯂꯩꯈꯣꯛꯇꯒꯤ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯃ ꯄꯤꯔꯛꯏ꯫ ꯀꯗꯥꯏꯗ ꯌꯦꯞꯂꯛꯄꯅꯣ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯔꯥꯎꯅ ꯂꯧꯏ꯫ ꯅꯪꯒꯤꯁꯦ ꯔꯣꯁ ꯗꯦꯅꯤ ꯍꯥꯏꯅꯕ ꯄꯤꯔꯛꯂꯤꯔꯣ? ꯑꯩꯅ ꯊꯥꯕ ꯄꯥꯝꯕꯤꯗ ꯁꯥꯠꯄ ꯂꯩꯅꯦ꯫ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯁꯥꯠꯍꯧꯋꯤ꯫ ꯑꯆꯧꯕ ꯂꯩ ꯆꯕꯨꯟ ꯑꯃ ꯁꯦꯝꯕꯗ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯤ꯫ ꯁꯦꯝꯁꯤꯔꯅ ꯈꯜꯂꯝꯕꯅꯤ, ꯄꯥꯝꯃꯨꯔꯛꯑꯕ꯫ ꯂꯩꯈꯣꯛꯇ ꯁꯨꯝ ꯁꯥꯠꯆꯖꯅꯨ ꯈꯜꯂꯛꯑꯕ꯫ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯂꯤꯟꯊꯣꯏꯁꯨ ꯉꯥꯟꯕꯅ ꯄꯤꯔꯛꯂꯤꯕ ꯔꯣꯁ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ, ꯁꯥꯎꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯂꯩꯈꯣꯛꯇꯒꯤ ꯂꯩ ꯍꯦꯛꯄꯗ ꯄꯥꯝꯃꯨꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯍꯩ ꯂꯩꯒꯨꯝ ꯄꯠ ꯊꯗꯠꯄ ꯇꯧꯗꯕ ꯑꯣꯏꯌꯨ꯫ ꯑꯗꯣ ꯂꯩꯁꯦ ꯅꯥꯠꯄꯗ ꯊꯦꯠꯄꯤꯌꯨ, ꯄꯠꯂꯒꯁꯨ ꯃꯥꯡꯈꯤꯅꯤ꯫ ꯅꯈꯨꯠꯅ ꯊꯥꯕꯅꯦꯁꯨ ꯍꯥꯏ, ꯅꯈꯨꯠꯅꯁꯨ ꯍꯦꯛꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯨꯠꯅ ꯅꯤꯉꯣꯜꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯔꯝꯂꯣ꯫ ꯀꯗꯥꯏ? ꯂꯩꯗꯨ ꯂꯧꯔꯒ ꯇꯤꯡꯈꯪ ꯄꯥꯟꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯌꯦꯡꯂꯒ ꯂꯤꯟꯊꯣꯏꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯑꯣꯏꯅ ꯊꯦꯠꯄꯤꯔꯦ꯫ ꯑꯅꯤꯗꯨꯅ ꯂꯩ ꯊꯦꯠꯅꯕ ꯎꯕꯗ ꯏꯆꯟꯅ ꯍꯥꯏꯖꯩ, ꯂꯩꯒ ꯊꯦꯠꯈ꯭ꯔꯦ, ꯌꯦꯠꯇꯒ ꯊꯦꯠꯂꯦ, ꯊꯨꯡꯗ ꯊꯨꯡꯅꯔꯗꯧꯁꯤ ꯃꯉꯥꯏꯔꯦ꯫ ꯑꯅꯤꯁꯤꯁꯨ ꯔꯣꯃꯥꯟꯁ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯀꯥꯞꯄꯤꯅꯤꯅꯦ꯫ ꯌꯥꯏ ꯌꯥꯏ꯫ ꯉꯥꯟꯕꯅꯁꯨ ꯂꯩꯗꯨ ꯆꯤꯟꯕꯤꯔꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯉꯁꯤ ꯄꯥꯈꯪꯉꯩꯒꯤ ꯏꯈꯨꯠꯅ ꯅꯤꯉꯣꯜ ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯊꯦꯠꯂꯤꯕ ꯅꯥꯆꯣꯝꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯁꯥꯈꯤꯅꯤꯀꯣ꯫ ꯅꯁꯥꯕꯤ ꯑꯩꯕꯨ ꯈꯣꯡꯐꯝ ꯍꯣꯡꯂꯣꯏ, ꯏꯁꯥꯅ ꯅꯪꯁꯨ ꯑꯣꯟꯕꯤ ꯄꯨꯛꯅꯤꯡ ꯑꯣꯟꯈꯤꯅꯨ꯫ ꯍꯣ ꯑꯣꯟꯖꯔꯣꯏꯌꯦ, ꯁꯤꯔꯦ ꯅꯪꯒꯤꯗꯃꯛ, ꯍꯤꯡꯂꯦ ꯅꯪꯒꯤꯗꯃꯛ꯫ ꯅꯅꯥꯎ ꯑꯩꯕꯤ ꯄꯨꯟꯁꯤꯁꯦ ꯃꯥꯟꯖꯅ ꯁꯨꯡꯂꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯔꯕꯅꯤ, ꯄꯥꯈꯪ ꯁꯃꯥꯏꯗ ꯂꯩꯈꯤꯅꯨ꯫ ꯀꯨꯏꯗꯦ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯏꯆꯟ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯩ꯫ ꯂꯤꯟꯊꯣꯏꯁꯨ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯗ ꯂꯧꯊꯣꯛꯈ꯭ꯔꯦ, ꯆꯦꯛꯁꯤꯟꯅꯗꯤ ꯄꯥꯏꯖꯩ꯫ ꯉꯥꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯟꯕꯨ ꯑꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯄꯀꯧꯔꯥ ꯄꯤꯖꯕꯗ ꯃꯇꯥꯔꯦ꯫ ꯏꯆꯟꯁꯨ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩ ꯆꯥꯕ ꯌꯥꯕ ꯆꯥꯔꯤ꯫ ꯈꯔ ꯆꯥꯔꯒ ꯂꯦꯞꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯉꯥꯟꯕꯗꯤ ꯏꯉꯛ ꯉꯛꯂꯦ, ꯃꯤꯠ ꯀꯨꯞꯄ ꯀꯥꯎꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯏꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯣꯛꯇ꯭ꯔꯤꯕꯣ? ꯆꯦ, ꯄ꯭ꯂꯦꯠ ꯑꯅꯤꯇꯪꯒ ꯆꯥꯈꯤꯒꯦ꯫ ꯄꯀꯧꯔꯥ ꯃꯇꯨꯝ ꯑꯃ ꯃꯌꯥꯗ ꯎꯛꯁꯤꯜꯂꯒ ꯃꯆꯦꯗ ꯌꯦꯡꯕ ꯁꯪꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯥꯟꯕꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯏ, ꯏꯁ ꯄꯤꯛꯏ ꯈꯨꯄꯤꯛꯇꯨꯒ ꯆꯥꯔꯤꯕ ꯈꯨꯠꯆꯥꯗꯨꯒ ꯅꯣꯏꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯍꯛꯆꯥꯡ ꯐꯕꯩꯅꯦ, ꯆꯥꯁꯤꯟꯈꯤꯕꯁꯤꯡꯁꯦ ꯇꯨꯝꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯕꯒꯤ, ꯗꯥꯏꯖꯦꯁꯇꯤꯚ ꯑꯦꯟꯖꯥꯏꯝ ꯃꯊꯧ ꯐꯕꯩ꯫ ꯃꯁꯤꯅ ꯐꯠꯇ꯭ꯔꯣ ꯆꯥꯅꯤꯡꯕꯁꯨ ꯆꯥꯕ? ꯅꯣꯛꯂꯦ ꯉꯥꯟꯕ ꯊꯤꯛ ꯊꯤꯛ, ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯄꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯏꯆꯟꯒꯤ ꯃꯥꯡꯗ ꯈꯤꯜꯂꯤꯕ ꯄ꯭ꯂꯦꯠ ꯍꯥꯡꯕꯁꯤꯡꯗꯣ ꯎꯕꯗꯅ ꯍꯦꯜꯂꯤ ꯑꯅꯤꯗꯨ ꯅꯣꯛꯄ꯫ ꯂꯤꯟꯊꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯀꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯅꯣꯛꯅꯤꯡꯕꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯟ ꯃꯤꯠꯈꯨꯒꯤ ꯕꯨꯂꯦꯠ ꯃꯅꯤꯡꯗ ꯅꯞꯂꯒ ꯅꯣꯛꯈꯦꯗꯨꯅ ꯆꯠꯈꯤꯕꯗꯣ ꯇꯔꯨꯕꯤꯅ ꯗꯨꯀꯥꯟꯗꯒꯤ ꯊꯣꯔꯛꯄꯗ ꯎꯍꯧꯔꯦ꯫ ꯅꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯥꯕꯗ ꯃꯦꯁꯦꯖ ꯊꯥꯏ, ꯗꯥ ꯈꯥꯕ, ꯏꯆꯟꯗ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯕ ꯆꯠꯈꯤꯕꯅꯤ꯫ ꯄꯥꯎꯁꯦ ꯇꯝꯂꯒ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯟꯈꯤ꯫ ꯈꯥꯕꯁꯨ ꯑꯣꯏꯄꯝꯗ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯒ ꯂꯩꯔꯤ꯫ ꯂꯥꯛꯂꯤꯕ ꯇꯦꯛꯁꯇ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ, ꯊꯥꯖꯔꯨꯕ ꯇꯧꯗꯦ꯫ ꯊꯧꯋꯥꯁꯥꯗ ꯃꯣꯕꯥꯏꯜ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯣꯏꯜ ꯄꯝ ꯈꯔ ꯊꯧꯗꯣꯔꯛꯄꯗ ꯎꯔꯦ꯫ ꯏꯆꯟꯅ ꯃꯤꯠꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯂꯦꯡꯕꯥꯜꯗ ꯈꯨꯠ ꯑꯅꯤꯗꯣ ꯊꯝꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ꯫ ꯃꯤꯠꯈꯨꯕꯨ ꯈꯥꯕꯅ ꯃꯁꯛ ꯎꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯇꯔꯨꯕꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨꯒ ꯃꯆꯤꯡ ꯈꯛꯑꯥꯏ ꯍꯥꯏꯒꯠꯂꯛꯏ꯫ ꯈꯥꯕꯗꯣ ꯑꯗꯨꯅ ꯑꯅꯤꯗꯨꯕꯨ ꯄꯥꯏꯈꯩ ꯇꯥꯟꯅꯔꯛꯏ꯫ ꯐꯅ ꯁꯥꯡꯅ ꯇꯨꯡꯗ ꯃꯥꯡꯗ ꯒꯥꯔꯤ ꯑꯅꯤꯗꯣ ꯊꯧꯔꯤ꯫ ꯑꯅꯤꯗꯨꯗꯤ ꯈꯥꯕꯅ ꯇꯥꯟꯅꯔꯛꯏ ꯈꯪꯗꯕꯅ ꯃꯤꯠꯈꯨꯒꯤ ꯈꯨꯠꯅ ꯑꯃ ꯑꯍꯥꯡꯕꯗ ꯇꯤꯡꯊꯣꯛꯏ ꯃꯇꯥꯒꯨꯝ ꯏꯆꯟꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯎꯆꯦꯛ ꯄꯥꯏꯕꯒꯨꯝ ꯁꯥꯟꯅꯩ, ꯄꯨꯟꯅꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯧꯗꯨꯗ ꯈꯥꯕꯗ ꯁ꯭ꯇꯤꯌꯥꯔꯤꯡ ꯋꯤꯜꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯟꯗꯩ꯫ ꯐꯨꯛꯇꯠꯇꯨꯅ ꯂꯪꯊꯣꯛꯀꯗꯧꯔꯦ ꯁ꯭ꯇꯤꯌꯥꯔꯤꯡ ꯋꯤꯜꯗꯣ꯫ ꯈꯨꯟ ꯑꯃꯒꯤ ꯂꯩꯔꯛꯇ ꯊꯧꯖꯤꯟꯈ꯭ꯔꯦ ꯃꯤꯠꯈꯨꯒꯤ ꯕꯨꯂꯦꯠ ꯑꯗꯣ꯫ ꯈꯥꯕꯁꯨ ꯍꯣꯟ ꯀꯨꯡꯅ ꯈꯣꯡꯖꯤꯜꯂꯛꯏ, ꯃꯤꯠꯈꯨꯠꯁꯨ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯤ,
ꯊꯩꯗꯣꯛꯂꯤꯁꯤ ꯊꯧꯒꯠꯄ ꯀꯩꯗꯧꯖꯥꯠꯅꯣ ꯑꯗꯨꯅꯤ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯈꯥꯕꯅꯤ ꯈꯪꯗꯕꯅ ꯍꯥꯏꯖꯩ ꯏꯆꯟꯁꯨ ꯈꯥꯕꯁꯨ ꯑꯅꯤꯗꯨꯕꯨ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯐꯩꯅ ꯍꯦꯛꯇ ꯈꯥꯝꯖꯤꯜꯂꯛꯏ ꯃꯤꯠꯈꯨꯠꯁꯨ ꯕ꯭ꯔꯦꯛ ꯈꯪꯅꯦꯠ ꯅꯦꯠꯂꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯦ ꯁꯥꯔꯩ ꯍꯧꯕ꯭ꯔꯣ ꯑꯥꯏ ꯄꯔꯐꯦꯛ ꯃꯤꯠ ꯂꯪꯈꯠꯇꯨꯅ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯏꯆꯟꯅ ꯀꯧꯔꯛꯄꯅꯤ ꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯇꯣꯡꯂꯤꯕ ꯈꯥꯕꯗꯣ ꯃꯤꯡꯁꯦꯜ ꯍꯥꯟꯅ ꯍꯥꯏꯊꯔꯛꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯁꯨꯛꯇꯨꯅ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯛꯏ ꯁꯥꯎꯃꯟꯈꯤꯕꯅ ꯆꯤꯟ ꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅꯩ ꯈꯥꯕ ꯎꯕꯗ ꯏꯆꯟꯗꯣ ꯊꯛꯀꯠꯂꯦ ꯇꯣꯡꯂꯝꯕꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯩ ꯏꯆꯟꯅ ꯀꯨꯝꯊꯈ꯭ꯔꯕꯗ ꯃꯤꯠꯈꯨꯠꯁꯨ ꯀꯨꯝꯊꯔꯛꯂꯤ ꯈꯥꯕꯁꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯀꯨꯝꯊꯔꯛꯏ ꯏꯆꯟ ꯀꯅꯥꯅꯣ ꯁꯤꯕꯣ ꯈꯥꯕ ꯏꯪꯒꯤꯠ ꯇꯧꯅꯩ ꯆꯤꯔꯣꯜ ꯑꯣꯏꯅ ꯈꯥꯕꯁꯨ ꯁꯥꯎꯅꯤꯡꯈꯤꯕꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯗꯦ ꯃꯤꯠꯈꯨꯒꯤ ꯐꯨꯔꯤꯠ ꯀꯂꯔꯗꯣ ꯈꯨꯠ ꯑꯅꯤꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯗꯥꯈꯥꯕ ꯃꯤꯠꯈꯨ ꯏꯆꯟ ꯑꯅꯤꯃꯛꯅ ꯀꯧꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯈꯥꯕꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤꯠꯈꯨꯕꯨ ꯂꯥꯛꯇꯅ ꯂꯪꯊꯈꯤ ꯃꯤꯠꯈꯨꯁꯨ ꯀꯟꯅ ꯂꯥꯎꯔꯒ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯪ ꯂꯥꯎ ꯇꯥꯁꯤꯟꯈꯤ